Richard na murum solidu mama aniduna tadragasu tanudi khara tarami. Richard ta mami tu paini yingi. Richard chu tanuna paini ginglakpadagi tuminna leikri. Ripana ado ima hoisu chanaba tawrage ko. Tanuna ohima asi hairamaga Richard ka mama ripagadu chatnaba haiduna tholai. Bimolaga tanugadu thindokpa thorai. Richard na चलो की गेमा हो चले सुनो मा हो चलो सुनो पा रिपा गबी मोला गदु नोक लगा अनिशिदी बको असुमना रिचर्ड मामा मचादु सु चटख्री बिमोला गता नुगसु थोंगाल दगी चंगलई तनु मंगोल के सोफा दुदा अमुक फामी कुलेसु हलादी फिरोल दो होंदोदना अस तानिंग देमता चंग्रो चलो हैमा कईनी की सीदे असी हायरमगा बिमोलादो मचानुपीगा मानबा तंदना इमुंगदा चंख्री अहिदीबको नहान खै उदबा कांदना खै कायदनो खै कैनो पंहायदा हायनिंगबन उरगना इसौदे हेना हायनाय कैसु लैतेबो असी हायरगा तनु मनिंगलोमदा लामी उवा खरा यामना हौबदो आइदा लेपगा हे ईश्वर ngasiदी नचा पोपगी माहियाले ngasi मु हरावो नमिचेबो अमुक अना लाखिगद्रा नचा हायनिंगाय लेतन हरावे तनु ngayhak leiramaga imungda amuk changla'i mama bo hana kawra'i ima ima hai kaidore ai ngakta tumge hawdorokanu ko chakloirakanda kawroba ho hoi Bimola sumacha du wara male khandana hoi mai haidabi tumjarasanu haina khali imungdana tanu mataroi ani du call tawra'i sinthoina kainu mino phone ga tawraishina Bhai, I sono bado ngasi laiba. Mama nabi ani dungak na. Korea, asang bani bai. Kamaina no bai. Tanu Richard na liram bawari singdo hau badagi loi fau amata chithada na lirami. Aya, yam ti harawi bai. Ai khoi na fau asuyam harawri duga tanu di kayo ramani yang. Adune, adu tano. Ayo. Damangal do laik tamaro hebra. Kaido bai tamoy doino. अदुदी माना हन कई तमुदबगे अखोइगा पुलप कॉलेज कामिना बतारे अदु पाउसे नोइ नि तमनिंग मंदना कॉल तोरकपने थमगे को हो होय असमना फोन छु थमनक्री तनु ngahन खैदि तुमनि खनबदा अवाबा मो इरमबनी अदुबो ngasiदी नुमिदांग वैरमनि गा खंगदगै तुमथख्री मतमदि सुमसुम हौजिनकी नुमिदांगी पुंग निपान तारकबदु आइनी Mama Bimolana tanubu haudok piduna chak ising su chaminari Bimolana yari ima loisalage tanuna han khaidi kolik singdu mana to loisinbani adubu ngasidi kari wakhal bu khalli banu khangde makhut hamdok laga magi ka da changlei as number su silamani ne tawrisi aidiba ngasai su la haudabugum sumda su Richard ngasai halakpada phone ama su lera ami Rasna, ibungo, ngasili jawara mani potharo rocho. Oi babu, asi haira magari churchu, magi kada kakhalai. Magi phone ngasai lerakpado, pocket agi lauthoi. As, number si, hanagi tu tumpai jalo. Tausalaga yang lagi. Asi haira ga phone tu taushili. Magok lai krabar churtni. Asukoi rabasi, tanugi number do, hauju fau kauramde. Sumda su number di sindabani na ring chalami. As, kanano mo. Unknown number ni. PLA company waramani. Asi hairaga phone to mon makada namsinki. Sumda su phone ko pakalak dine. Number mula lamdana ba. Asi hairaga amuk su tawshili. Tanudo amuka yengi. Hana ko lakpaduda company na tamale na paikhalai. Hello. Kana budni oh yari sono pa chak charaba chare nangdi chare su ado nang su college ka doire manina ai koi college doina ming chan chalo as tan butalida nang tamina doira ba kai doge ai ga tamina ba sa kai su dodida sum tan ba giwana ado number si kana daino
ꯑꯩ ꯍꯥꯟꯅꯗꯒꯤ ꯆꯤꯟꯐꯥ ꯄꯨꯔꯤꯗꯨꯗꯤ ꯏꯁ ꯀꯣꯛ ꯌꯥꯝ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯁꯤꯅꯗꯤ ꯑꯍꯣꯏ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯃꯍꯩ ꯀꯣꯂꯦꯖ ꯀꯥꯅꯔꯛꯏ ꯃꯩꯔꯥꯕꯅ ꯀꯩꯅꯣ ꯑꯥꯔꯆꯅꯥ ꯀꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯏꯆꯟꯅ ꯑꯩꯒꯤ ꯃꯤꯡꯅꯤ ꯀꯩꯅꯣ ꯑꯣꯈꯛ ꯌꯥꯝꯕ ꯖꯥꯠꯅꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯊꯧꯔꯣ ꯑꯥꯔꯆꯅꯥꯁꯦ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ ꯑꯣ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯣ ꯅꯪꯕꯨ ꯅꯍꯥꯟꯃꯨꯛ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕꯗ 11 ꯀꯥꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯗꯨꯅ ꯀꯩꯒꯤ ꯍꯣ ꯈꯔ ꯄꯤꯛꯄꯅꯤꯅꯅꯦ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯥꯏꯕꯗꯨ ꯏꯀꯥꯏꯕ ꯊꯥꯁꯨ ꯊꯥꯖꯕꯤꯔꯣꯏꯗꯕꯗ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯦꯔꯣ ꯑꯍꯨꯝꯗꯨꯁꯨ ꯇꯥꯔꯤꯕꯅꯤ ꯏꯆꯟꯒꯤ ꯈꯣꯡꯒꯥꯡꯗꯨꯗ ꯍꯧꯅ ꯋꯥꯟꯊꯒꯩ ꯅꯣꯛꯈꯠꯂꯛꯏ ꯇꯟꯖꯥꯗꯨꯗ ꯇꯅꯨ ꯄꯤꯡꯀꯤ ꯁꯤꯟꯊꯣꯏꯁꯨ ꯂꯥꯛꯑꯝꯃꯤ ꯇꯅꯨꯅ ꯃꯌꯥꯝ ꯀꯩ ꯋꯥꯔꯤꯅꯣ ꯏꯆꯟꯅ ꯚꯥꯏ ꯍꯧꯅꯦ ꯑꯄꯤꯛꯄ ꯃꯤꯁꯦ ꯃꯤꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦꯀꯣ ꯏ ꯀꯩ ꯍꯥꯏꯕꯗꯨꯅ ꯃꯩꯔꯥꯕꯅ ꯑꯁ ꯇꯅꯨ ꯃꯥꯟꯅꯔꯨꯅꯨ ꯀꯣꯛ ꯑꯌꯨ ꯇꯧꯔꯕꯅꯤ ꯀꯔꯤꯕ ꯀꯩꯅꯣ ꯇꯅꯨꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯧ ꯅꯨꯡꯉꯥꯏ ꯃꯔꯝꯗꯣ ꯈꯪꯅꯤꯡꯉꯤꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯇꯧꯔꯤꯅꯦ ꯁꯟꯗꯤꯞꯅ ꯀꯩꯕꯨꯅꯣ ꯁꯤꯟꯊꯣꯏꯅ ꯃꯥꯒꯤ ꯅꯍꯥꯟꯋꯥꯏ ꯃꯥꯡꯈꯤꯕ ꯊꯋꯥꯏꯗꯣ ꯍꯜꯂꯛꯄꯒꯤ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯐꯥꯒꯤꯔꯣ ꯃꯥꯂꯦꯝꯅ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯣ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅꯅꯣ ꯂꯤꯌꯣ ꯇꯥꯁꯤ ꯁꯤꯟꯊꯣꯏꯅ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ ꯇꯅꯨꯅ ꯍꯌꯦꯡꯗꯩ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤ ꯃꯣꯏ ꯕꯕꯥ ꯇꯧꯔꯒ ꯍꯥꯏꯅꯍꯜꯂꯒꯦ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯛ ꯈꯪꯅꯕ ꯍꯥꯏꯗꯨꯅꯤ ꯀ꯭ꯂꯥꯁꯇ ꯆꯪꯅꯕ ꯇꯧꯔꯁꯦ ꯕꯦꯜꯁꯨ ꯇꯥꯔꯛꯑꯅꯤ ꯍꯣꯏ ꯚꯥꯏ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯈ꯭ꯔꯦ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯔꯥꯖ ꯑꯃꯗꯤ ꯔꯤꯆꯥꯔꯗ ꯇꯅꯨꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖꯇꯨꯗ ꯂꯥꯛꯂꯝꯃꯤ ꯔꯥꯖꯅ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯍꯟꯕ ꯑꯗꯨꯝ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯁꯥꯔ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏꯀꯣ ꯀꯩꯒꯤ ꯇꯧꯕꯤꯃꯜꯅꯣꯗꯣ ꯁꯥꯔ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯔꯥꯖꯀ ꯔꯤꯆꯥꯔꯗꯀꯗꯣ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯎꯔꯤꯄꯥꯅ ꯍꯩꯃ ꯏꯆꯥ ꯍꯜꯂꯛꯏꯗꯅ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯀꯣꯂꯦꯖ ꯆꯠꯅꯈꯤꯕꯁꯤꯡꯗꯨꯁꯨ ꯀꯣꯂꯦꯖ ꯑꯋꯔ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯤ ꯍꯦꯔꯣ ꯃꯔꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯣꯁꯇꯦꯜꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯅꯨ ꯐꯣꯟꯒꯥꯁꯦ ꯇꯧꯕꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯆꯥꯔꯗꯇ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯔꯤꯡ 2-3 ꯆꯠꯄꯒ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯔꯤꯆꯥꯔꯗꯅ ꯍꯜꯂꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯀꯩꯀꯥ ꯁꯨꯝ ꯆꯦꯛ ꯇꯧꯔꯝꯕꯅꯤ ꯑꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯕꯗꯩꯁꯨ ꯀꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯝꯇꯁꯨ ꯈꯪꯉꯨꯔꯦ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯅꯣꯠꯁꯤꯡꯗꯣ ꯋꯥꯆꯞꯇ ꯑꯝꯇ ꯊꯥꯖꯤꯜꯂꯛꯑꯣ ꯍꯣꯏ ꯊꯥꯕꯨꯗꯤ ꯊꯥꯔꯛꯀꯦ ꯑꯗꯣ ꯅꯪ ꯂꯣꯏꯁꯤꯟꯕ ꯉꯝꯗꯣꯔꯤꯕꯣ ꯑꯩ ꯈꯔ ꯁꯤꯟꯕꯤꯔꯛꯑꯒꯦ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯊꯥꯖꯤꯜꯂꯛꯑꯣ ꯍꯣꯏ ꯊꯥꯔꯛꯑꯒꯦ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ खरा ताथोक तासिन तौनरगा कोलसु थमनख्री मतमदि सुम हौजिनखी नुमिदांगी पुंग 10 तारकबदुआइनी हेरो अहुमदुदि लाइरिक ngaihang ngaiहak पानरमगा वारे हाइदुना तुमनख्री मालिमदि तुमथाब यादना लेरी लाइजा नंगी पाउ खुदिंगमक तारे अइना हयंगै मतिक चारबा मतमदा अइगी थमोइसिदा चिंगनबा मत लेतना नंगबु लौसिनगनी मतमदु फाउदी नंगाइबियुको वारकपा ngamdraba lam helaba thamoisa ngasi phau nangi wakhal kauba ngamdri malim su wakhal khanna khanna tumthakri asumna numitu su haukri mathangi numitni hana kum college satna bahaiduna taunari adubu Richard kuina chaludabagi tanbu tallabani ngarang tanuna tharakpa no chingdo ahing tumdaba makai tangkhai amadi sanba loisalami मासु लोइसनबा लोइरेदुना मपानदा थोरई उरिपाना लाव लाव इमा मनम नंबिरेगे रिचर्डचो ममादा मनम नमहलमी ओदुदे अयमु चलुखी गोइमा हो
ꯐꯖꯅ ꯆꯠꯂꯨꯀꯣ ꯔꯤꯆꯥꯔꯗ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯊꯧꯔꯝꯕ ꯕꯨꯂꯦꯠꯇꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯀꯣꯂꯦꯖ ꯂꯣꯝꯗꯅ ꯇꯅꯨꯅ ꯀꯩꯅꯣꯅꯦ ꯍꯟꯗꯛꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯀꯣꯂꯦꯖ ꯉꯟꯕ ꯇꯥꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯁꯤꯟꯊꯣꯏꯅ ꯑꯗꯨꯅꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯉꯥꯏꯈꯤꯁꯦ ꯑꯗꯨꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯦ ꯀ꯭ꯂꯥꯁꯇꯣ ꯃꯥꯂꯦꯝꯅ ꯍꯣꯏ ꯌꯥꯏ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯤꯆꯥꯔꯗꯇꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯇꯅꯨ ꯍꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯔꯤꯆꯥꯔꯗꯅ ꯍꯥꯏ ꯁꯤꯟꯊꯣꯏꯒ ꯄꯤꯡꯀꯤꯒ ꯍꯔꯥꯎꯅ ꯑꯩꯃ ꯗꯥ ꯃꯥꯂꯦꯝ ꯄꯣꯁ ꯇꯥꯕ ꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ ꯍꯤꯔꯣ ꯃꯔꯤꯗꯨ ꯉꯛꯅ ꯏꯌꯥꯝꯕ ꯔꯤꯆꯥꯔꯗꯁꯨ ꯉꯛꯅ ꯅꯣꯏ ꯃꯔꯤ ꯃꯥꯅꯤ ꯏꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯪꯂ ꯇꯥꯏꯕꯪꯂꯣ ꯀꯩꯅꯣ ꯅꯣꯏ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯔꯤꯆꯥꯔꯗꯅ ꯑꯥꯗ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯗꯥ ꯃꯉꯥꯜꯅ ꯌꯨꯝ ꯑꯃꯗ ꯂꯩ ꯍꯥꯏꯗꯣ ꯃꯥꯂꯦꯝ ꯍꯣꯏ ꯑꯗꯨꯋꯥꯏ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯦ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯤꯗ ꯅꯣꯏ ꯋꯥꯔꯤꯁꯦ ꯃꯩꯔꯥꯕꯅ ꯍꯣꯏ ꯌꯥꯔꯦ ꯉꯥꯎꯔꯅꯨ ꯇꯅꯨ ꯅꯣꯛꯂꯒ ꯚꯥꯏ ꯑꯩ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯐꯖꯅ ꯂꯤꯔꯒꯦ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯌꯥꯝꯗꯣ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯅꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁꯇ ꯍꯧꯔꯝꯃꯤ ꯀꯣꯛ ꯂꯩꯈ꯭ꯔꯕ ꯔꯤꯆꯥꯔꯗꯅꯤ ꯍꯥꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯗ꯭ꯔꯒ ꯉꯁꯤꯈꯛ ꯌꯥꯎꯖꯔꯁꯨ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯄꯒ ꯒ꯭ꯌꯥꯟ ꯄꯣꯞ ꯄꯣꯞ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯅꯤ ꯃꯥꯂꯦꯝꯅ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯕ ꯔꯤꯇꯥ ꯅꯣꯛꯂꯒ ꯍꯩ ꯑꯉꯧꯕ ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯒ ꯏꯃꯥꯅ ꯀꯩꯒꯤ ꯌꯥꯔꯣꯏ ꯍꯌꯦꯡꯃꯛ ꯂꯥꯏꯖꯕꯨ ꯏꯃꯥ ꯑꯣꯏꯅꯕ ꯍꯥꯏꯖꯔꯨꯒꯅꯤ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯍꯩꯃꯥ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯁꯣꯝꯗꯅ ꯃꯩꯔꯥꯕꯅ ꯏꯆꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯅꯪꯉꯣꯏꯗꯕꯁꯤꯃꯛ ꯉꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟꯗꯣ ꯉꯥꯡꯗꯅ ꯊꯣꯔꯛꯏ ꯃꯩꯔꯥꯕꯅ ꯂꯥꯎ ꯊꯦꯡꯈ꯭ꯔꯅꯤ ꯁꯣꯝꯗꯁꯨ ꯄ꯭ꯔꯦꯝꯅ ꯍꯩ ꯁꯤꯟꯊꯣꯏ ꯇꯥꯕ꯭ꯔꯣ ꯁꯤꯟꯊꯣꯏꯅ ꯍꯣꯏ ꯌꯨꯝꯃꯩ ꯆꯛꯄꯒ ꯌꯥꯎꯔꯕꯣ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯤ ꯂꯥꯛꯑꯣꯃꯤ ꯂꯝꯗꯣ ꯉꯥꯡꯅꯗꯤꯌꯦ ꯆꯠꯇꯣꯏꯁꯦ ꯍꯣ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯗꯣ ꯃꯥꯂꯦꯝ ꯍꯣꯏ ꯂꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯔꯤꯆꯥꯔꯗꯀ ꯇꯅꯨꯒꯁꯨ ꯌꯥꯎꯔꯤ ꯁꯣꯝꯗꯅ ꯔꯤꯇꯥꯗꯣ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯥꯂꯦꯝ ꯋꯥꯈꯜꯗ ꯈꯟꯖꯩ ꯂꯥꯏꯖ ꯅꯪꯅ ꯍꯟꯖꯤꯟ ꯃꯤꯔꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯉꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯥꯔꯤ ꯆꯍꯤ ꯀꯨꯝꯆꯥ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯏꯁꯣꯔꯅ ꯏꯐꯝꯗ ꯄꯤꯕꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯔꯤꯇꯥꯅ ꯊꯣꯏ ꯃꯥꯂꯦꯝ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯀꯩꯒꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯔꯤꯇꯥꯁꯨ ꯂꯥꯏꯖ ꯍꯣꯏꯔꯣꯝꯗ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯍꯣꯏꯗ ꯂꯥꯛꯂꯤꯕ ꯃꯔꯨꯞꯁꯤꯡꯗꯨ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯀꯥꯔꯟ ꯇꯥꯗꯧꯗ ꯇꯧ ꯂꯩꯕ ꯄ꯭ꯔꯦꯝꯁꯨ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯍꯣ ꯌꯨꯝꯁꯤꯕꯨ IPS ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯣ ꯃꯥꯂꯦꯝꯁꯨ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯅꯥꯒ ꯑꯣꯏꯕꯣꯏ ꯅꯤꯡꯂꯦ ꯑꯗꯨꯒ ꯁꯛꯅꯉꯣꯏꯔꯦ ꯁꯤꯌꯥ ꯄꯛꯇꯤꯕꯣ ꯅꯇꯨ ꯊꯤ ꯈꯪꯗꯕꯗꯣ ꯀꯩ ꯍꯥꯏꯕꯗꯨꯅ ꯌꯣꯡ ꯍꯥꯏꯔꯤꯕ ꯍꯩꯃꯥ ꯀꯩꯅꯣ ꯂꯣꯏ ꯌꯨꯡꯗꯅ ꯂꯩꯔꯤꯁꯤꯅ ꯀꯥꯈꯠꯂꯣ ꯏꯌꯥꯝꯕ ꯀꯥꯈꯠꯂꯣ ꯃꯌꯥꯝꯗꯣ ꯃꯥꯡꯒꯣꯜꯗ ꯄꯨꯂꯞ ꯀꯥꯈꯠꯂꯛꯂꯒ ꯐꯝꯃꯤ ꯉꯁꯤꯗꯤ ꯃꯇꯪ ꯌꯥꯝ ꯆꯥꯔꯤ ꯆꯥꯛ ꯆꯥꯔꯒ ꯄꯨꯂꯞ ꯍꯟꯈ꯭ꯔꯁꯤꯀꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯆꯥꯔꯨꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯄꯤꯡꯀꯤ ꯁꯟꯗꯤꯞꯇ ꯄꯩꯅ ꯌꯦꯡꯂꯒ ꯊꯤꯕꯣꯡ ꯂꯥꯋꯥꯏꯁꯤꯅꯤ ꯃꯥꯂꯦꯝ ꯁꯟꯗꯤꯞꯀ ꯄꯤꯡꯀꯤꯒꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ ꯃꯩꯔꯥꯕꯅ ꯏꯃꯥꯗꯤ ꯚꯥꯏ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯚꯥꯏ ꯀꯩ ꯊꯕꯛ ꯏꯃꯥꯅꯕꯣ ꯃꯥꯂꯦꯝ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯂꯩ ꯏꯆꯟꯅ ꯃꯔꯛ ꯐꯠꯊꯜꯂꯛꯏ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤ ꯀꯩꯅꯣ ꯑꯣ ꯅꯪ ꯍꯥꯏꯔꯗꯤ ꯆꯨꯝꯃꯝꯃꯅꯤ ꯆꯨꯝꯗ꯭ꯔꯗꯤ ꯃꯌꯥꯝꯗ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯏ ꯃꯥꯂꯦꯝꯅ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨ ꯆꯟꯍꯣꯏꯗꯨꯕꯨ
ꯃꯥꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥ ꯀꯅꯥꯗ ꯀꯅꯥꯝ ꯅꯠꯇꯦꯗ ꯅꯦꯜꯁꯟꯗꯅꯤ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯃꯣꯏꯁꯨ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯧꯔꯨꯔꯒꯦ ꯑꯗꯣ ꯄꯥꯕꯨꯡꯗꯣ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯔꯝꯒꯦ ꯔꯤꯆꯥꯔꯗꯀ ꯇꯅꯨꯒꯗꯣ ꯕꯤꯃꯣꯜ ꯍꯣꯏ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯇꯅꯨꯅ ꯐꯗꯤ ꯐꯖꯩꯍꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯁ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯕꯨ ꯂꯩꯅꯤꯡꯉꯦꯗ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯏꯃꯥ ꯍꯣꯏ ꯄꯨꯂꯞ ꯄꯨꯔꯒ ꯌꯨꯝ ꯍꯣꯡꯂꯁꯤꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯃꯤ ꯕꯤꯃꯣꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯥ ꯕꯤꯃꯣꯜꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯍꯩꯃꯥ ꯏꯝꯐꯥꯜꯒꯤ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯩ ꯍꯩ ꯑꯉꯥꯎꯕ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ ꯄꯥꯕꯨꯡꯗꯤ ꯑꯍꯜꯒ ꯀꯩꯝꯇ ꯑꯣꯏꯁꯜꯂꯝꯗ꯭ꯔꯤ ꯈꯪꯗ꯭ꯔꯦꯗ ꯄꯥꯕꯨꯡꯁꯨ ꯇꯅꯨꯁꯨ ꯕꯤꯃꯣꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯝꯃꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯈ꯭ꯔꯦꯗ ꯇꯅꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯕꯕꯥ ꯑꯥꯗ ꯄꯨꯂꯞ ꯂꯩꯔꯨꯁꯤ ꯄꯥꯕꯨꯡꯁꯤꯗ ꯅꯊꯟꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯂꯞ ꯆꯠꯈ꯭ꯔꯁꯤ ꯕꯕꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯃꯇꯣꯝꯂꯣꯝꯅ ꯇꯧꯖꯒꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯄꯥꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯌꯧꯗ꯭ꯔꯤꯐꯥꯎ ꯂꯩꯔꯒꯦꯅ ꯈꯜꯂꯦꯗ ꯅꯠꯇꯦ ꯄꯥꯕꯨꯡ ꯅꯆꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯖꯗ꯭ꯔꯤꯌꯦ ꯕꯕꯥ ꯑꯩꯕꯨꯁꯨ ꯄꯥꯕꯨꯡꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯏꯍꯦ ꯀꯔꯤꯒꯤ ꯈꯟꯗꯅꯤ ꯏꯆꯥ ꯑꯅꯤꯁꯦ ꯄꯥꯕꯨꯡꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯍꯩꯁꯤꯅ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯔꯣꯀꯣ ꯏꯆꯥ ꯑꯅꯤꯒꯤ ꯊꯧꯒꯜꯂꯣꯟꯁꯤꯅ ꯏꯄꯥꯕꯨ ꯄꯨꯡꯄꯦꯟ ꯄꯦꯜꯍꯜꯂꯦ ꯕꯕꯥ ꯑꯩꯈꯣꯏ ꯑꯥꯗ ꯄꯨꯂꯞ ꯂꯩꯔꯨꯔꯁꯤꯕ ꯄꯥꯕꯨꯡ ꯅꯊꯟꯇ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨꯗ ꯅꯆꯟꯅꯨꯄꯤꯗꯣ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯑꯒ ꯌꯦꯡꯁꯤꯜꯂꯤ ꯑꯗꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯄꯥꯕꯨꯡ ꯆꯥꯔꯦ ꯑꯁꯨꯝꯅ ꯕꯤꯃꯜꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯔꯤꯆꯥꯔꯗ ꯑꯣꯏꯁꯨ ꯃꯥꯂꯦꯝ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯥꯂꯦꯝꯅ ꯇꯅꯨ ꯅꯣꯏ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯨ ꯑꯩꯈꯣꯏꯅ ꯉꯥꯁꯤ ꯁꯦꯝꯃꯛꯀꯦ ꯑꯍꯣꯏ ꯚꯥꯏ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯏꯃꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯂꯤ ꯃꯄꯥꯟꯗꯅ ꯅꯨꯄꯥꯁꯤꯡꯗꯨ ꯉꯥ ꯁꯦꯝꯂꯤ ꯃꯩꯔꯥꯕꯅ ꯚꯥꯏ ꯏꯃꯥꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯚꯥꯏ ꯍꯧꯅꯦ ꯏꯃꯥꯗꯣ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡꯗꯣ ꯄꯨꯂꯞ ꯌꯦꯡꯅꯩ ꯔꯤꯆꯥꯔꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯅꯨꯅ ꯂꯤꯕꯗꯒꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪꯒꯤꯗꯨꯅ ꯀꯩ ꯋꯥꯈꯜ ꯚꯥꯏ ꯃꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝꯅꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯝꯃꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯃꯥꯡꯍꯟꯕ ꯈꯛ ꯄꯥꯝꯗꯦ ꯃꯥꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗꯦ ꯔꯤꯆꯥꯔꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯒꯨꯗ ꯑꯗꯨꯅꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯑꯔꯥꯟꯕ ꯐꯅ ꯇꯧꯔꯨꯔꯕꯁꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯃꯧ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯌꯨꯝꯅꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯨꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯡꯃꯨꯊꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕꯁꯤꯅ ꯆꯨꯝꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯙꯔꯃ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯒꯨꯟꯅꯤ ꯏꯃꯥꯅꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯥꯏꯖꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯍꯔꯥꯎꯅ ꯌꯥꯔꯤꯕꯗꯣ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯁꯟꯗꯤꯞꯅ ꯆꯨꯝꯃꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯖꯅ ꯍꯥꯟꯅ ꯂꯟꯈꯤꯕ ꯂꯩꯔꯕꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯒꯗꯕꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯤ ꯄ꯭ꯔꯦꯝꯅ ꯂꯥꯏꯖꯗꯣ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯄꯜ ꯍꯥꯏꯕꯁꯤꯃ ꯌꯥꯎꯈꯤꯗꯅ ꯇꯧꯔꯤꯕꯅꯤ ꯃꯩꯔꯥꯕꯅ ꯆꯨꯝꯃꯤ ꯔꯤꯆꯥꯔꯗꯅ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯌꯥꯔꯤꯃꯈꯩ ꯇꯧꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯈꯜꯂꯒ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯄꯥꯁꯤꯡꯗꯨ ꯉꯥ ꯁꯦꯝꯂꯤ ꯁꯨꯝꯗꯅ ꯂꯥꯏꯖꯅ ꯇꯞꯅ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯣ ꯅꯆꯥꯅ ꯀꯔꯝꯅ ꯌꯥꯕ ꯉꯝꯒꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯡꯂꯕ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯥꯍꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯟꯕ
ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯟꯕꯗꯤ ꯅꯆꯥ ꯈꯛ ꯄꯥꯝꯗꯤ ꯋꯥꯐꯝꯗꯣ ꯅꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯄꯤꯔꯒꯅꯣ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯆꯥ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯔꯤꯇꯥꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯃꯥꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯏꯃꯥꯅ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯅꯪꯕꯨ ꯑꯗꯨꯝꯅ ꯈꯛ ꯈꯜꯂꯨꯏ ꯏꯆꯥꯕꯨ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯔꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯄ꯭ꯔꯤꯌꯥꯁꯨ ꯍꯥꯟꯅ ꯂꯥꯜꯂꯨꯕ ꯃꯌꯥꯝꯗꯨꯅ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯑꯄꯣꯛꯄ ꯃꯄꯥ ꯕꯤꯃꯣꯜꯁꯨ ꯑꯗꯨ ꯃꯉꯥꯏ ꯔꯤꯇꯥ ꯊꯋꯥꯏ ꯋꯥꯅ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯄꯨꯛꯅꯤꯡꯅꯕꯨ ꯄꯦꯟꯖꯔꯕꯗꯤ ꯈꯟꯗꯨꯅ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯃꯗꯤ इकाई इकी पुंब थादोक्तुना लाक्लिबने इमा अमुकसु हाना इबेमगी मफम धाइजरी इच्छाबु इमागी इमा ओइना लौसिनजरेगे ngangnariba mayamdo apokpo mapa bimolsu ngasaidagi taribani handak mukti bimolna khumlai inena dakpiribo famdo aikhogidi yamna laibak phabani inena bu thamoisina icha ningol sibu namo oina lausinba pamlagadi karigi aikhoinasu ichabu thajaroi wafamdu tabadi rita hairaubugi ngamkhai leramde ibunga numit aphaba ma yenglaga ine mangol he kajaraklake प्रियाना इने लोहंग बसे लेकाई की हल खरा तौरगा पिकतकना दम लोशलसे यामना जाउथोरुसे होय होय बेमा वरी वतै घाक सानरबा मतुम उरिता सु चटख्री हाना वखल तारमदबा प्रियासु हौजिकति वखल तारी बिमोलना चलो ममा मखारोंगी दाबी मोल होइदा आई चलुखिगे कैकेन वाखेता तानरुखिगे प्रियाना ओय मुई बाबा सोमदन नुपीसिंगदसु रिताना तंबदगी लोइना खंगलमी मोइनसु लुहोंबगी वाफमदु यारे एताबदा हराउबगी ngamkhai liramde नुपासिंगदसु अदु मंगाई मालेमदि मयामदुदगी माना अमुके हेना हराउ जरमी चनहोय लिंथोय होय नेल्सन दीपक मोइसु लाउतुना मयामदसु हराउ हराउ चामिन थकमिनरमी लमना लापो ओइबनिना मयामदसु याम कुइना लेरमजे लोहंबा नुमितो ओइना लाक्लगे हाइदुना mahai mahai chatnakri asumna nongmadagi nini nagi humni sumsum haujin kibana malem galai jagagi lohongba namitni lohongba adu yamna sauna tarumji laigai gi hal kharaga adum loisinkri tanuna laija tanu tai hana sauna kibale rebsu uharong na bayade ko malem ga ibani gi marakta maruk ki mari natana atopa mata leite nanglana khanganu ko एकरी किलाना खंदना तनो नंगी पुक्चलसु आई मै एक्सेक्ना खागे असि हाइरगा लाइजगा तनुगदो कप्पगा कोनसिने पिंकी इचन सिंथोइसु अनिदुगी मतौदु उबदा यम हराउ जरमी असुमना मोइसु हक लेरमबा मतुम लमनगा लापो ओइबनिना मयुम मयुम दा हनखिरमी नुमिदंगी पुंग 10 मखाइ तरकबा दुवाइनी मालेमदु मागी कादा चंगलई लाइजसु केमता हाइदे खुदै अमा पीरगा थमी मालेमसु लाइजना पीरिबा खुदैदु लौरगा होंदोई लाइजे तबना माला लाइजा नंगै बुंगसि सुवारौरिब्रा खेगी वरौदुनु नंगदेगी लाइजने कनामतेगी ओइबा यारोइदो मपोक तरेगलक पोक्तुनसु नंगदे मालेमगी लाइजा अदुम ओइगदबने माने ऐति मालेम की लाइजने कना की सोर मापोक तरेगला पोकलबसु ऐति मालेम की अदुम ओइदोइने मालेम ग लाइजे इसिंग नकनरगा लेबा सुमना मापोक खोदिंगदा ऐकी नाक अदुम लेबियो को मालेम ग लाइजदि कैदौनुंदा थादोकनबा यारुई ngasi haiba numitchidagi मालेम ग लाइजगगी मरिसा अमुक हना जिसन बोइरसनो असुमना मालेम ग लाइजगसु नुंगाई याइफना पानखि